Masi phongkiba tongan-tonganba pausesing amadi social media da update torokpa pau khara puduna laksari ahanbada maru oiba pau. Nupi macha ama yumdagi thokibadagi mangkre hairi Myanmar gi military junta gi mathakta lalhauriba Kuki lalhauba masel hatoknare. Kuki singna haiba wafam inpui singna yakhidre. Nongmei naga area da Kuki zo militant singi paikaliba thabak sing khudakta lepkodabani haina Nongmei naga gi lup kayana yaningdaba phongdokpaga loinana akanba warning torakli. Manipur High Court na NIA da Jiribam da Angang ohum nupi ohum Hatkhibagi asengba report athuba matamda piraknaba khangalakre. Masa khangdana lomi lising amaga chani taramathoi gi mamingda yamlaba loan gi senpham sing bank tagi lokthoklamle mayokta rally chatkre. Lamjing Meira haina mington pikraba sapam Robin Hood laikidabagi chahi tara surapa ningsing thoram pangthokre. Mahusagi pibamda hanjilaknabagi solution ama soidana laklagani haina RSS na phongdokkibagi wafam sing amadi Kaladan project kumja lising ani kuntareta mapung phana loisinduna thabak horagani haina Union Minister Sono Walna phongdokkiba wafam sing amadi lebak sinba thungna kauriba general strike sogotnaba sem saba pumnamak loikre combined force na kangpokpidagi yamlaba khutsukulai sing phagatpa ngamkre. Hauzik pau sandongna pijari Arambai Tengol gi losing porel korongan ro khumanna Facebook account da asumna post torakli. Tolop pige Kapnaba chango hairasu hekta changba ngamba nate tolop chaba chada bai su nate front line da leiba CDO policing aikoina matam pumnamakta respect taujai makoi lakpa ubada haraujai safe oirani haina faujai moreda state force sokpa sibada ihan hana react tauriba asi Arambai Tengol nani handak thokiba thaudokta emotional dagini sentiment loina sokna raga leibanina aikoibu khangbide I masel oiraga nuksibide khitangda oirasu kanbide yengbide haibadagi thoknakiba ngakteni lan yamna wale ngasi hayeng kari thokani tamba ngamdri aduna soina kiba lan kiba pumnamak iyamba inauni khannaraga kauthoknaraga aikoida soikiba lan kiba sauningba nungaitaba pumnamak kauthokpiyu ngakpiyu haijari aikoidasu nungaitaba sauningba loinamak thadokjare. Korongan mana asum na mung makata na post torakli mitau tambadi thukre atopa lebaki social media da kainoma viral chatpa natraga kainoma tawbada matau tamdogi ngai leire aidi labubu haibadu kai kaino khalure kaisu leitaba potuda salak sahali lamgi channa masi sangma heli haibagi kokse adum leiri. Ojagumna wangangbiyu maitegi ahaiba mayam refugee na mit nakong singnaba wangangbagi mahuta sigumba refugee gi soibaji khak puthoaga ngango maiteina tawgadaba thabaktudi social media da akhang ahi saraga koilaw lawbiranu haina asumna post torakli. Nupi macha ama mangre Pangaidagi Thongnaujam Roji Koba Apokpa Laikhidraba Thongnaujam Robindrogi Machanupi asi ngarang nungthilpung barodagina pung ama phawbagi manungda yumdagi thokhibadagi mafam khangdana hanjilakidre hairi kanagumba miyosingna photo asida yauriba nupi macha asi thengnabiba thoklabadi manangnakpa police station natraga Arambai Tengol gi unit singda paw phobhuyu haiduna apil torakli. Haujik pawsigi pawsing amuk sandongna pijari Myanmar gi Chin state khulai matik chana paiba Kuki militant masel marakta akanba mongda khut thongnarakpadagi Kuki kaya ngamkai lanthokduna India da chensilakpa leptri masing yamlaba Kuki sing tiyaw turel lanthoklaga Mizoram tamna chensilakpada Chin National Defense Force CNDF ki member ahum YONA Kuki macha mari Sire haina report amana phongdorali matam kharagi mamangdagi Chin state khulai matik chana paiba Chin National Army CNA amadi CNDF ki marakta khut thoknaduna lakibani CNA gi militant singna Chin state ta laiba CNDF ki maru oiba kem ama khudum chansinnaba khonarakpadagi nakal anina akanba mongda khut thoknarakpagi loinana nanak nakpada laiba miyosing ngamkhai lanthokduna India romda chensilakibani hauji khut thoknariba CNDF amadi CNA na Myanmar gi military junta maithiba piduna Pinaba honaduna lakibani wafam kharada yanaba ngamdabadagi khulai paiba militant ani asi Mizoram ga tainana leiriba Myanmar gi Chin state ta
ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯃꯤꯑꯣꯏ 4,000 ꯔꯣꯝ ꯃꯤꯖꯣꯔꯥꯝꯗ ꯆꯦꯟꯁꯤꯜꯂꯛꯄ ꯂꯩꯈ꯭ꯔꯦ ꯃꯤꯖꯣꯔꯥꯝ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯥꯏꯅꯕ ꯃꯐꯝꯗ ꯆꯦꯜꯂꯤꯕ ꯇꯤꯑꯥꯎ ꯇꯨꯔꯦꯜ ꯂꯥꯟꯊꯣꯔꯛꯄ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯅꯕꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯇꯕ ꯃꯔꯝꯅ ꯀꯨꯀꯤꯁꯤꯡ ꯑꯗꯨ ꯇꯨꯔꯦꯜ ꯑꯁꯤꯗ ꯏꯔꯣꯏꯔꯒ ꯂꯥꯟꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯇ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯨꯀꯤ 4,000 ꯔꯣꯝ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ ꯆꯝꯐꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯑꯦꯖꯦꯟꯁꯤꯗ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯖꯣꯔꯥꯝꯒ ꯂꯣꯟꯅꯕ ꯈꯋꯥꯎꯃꯤ ꯑꯃꯁꯨꯡ ꯔꯦꯈꯣꯗꯥꯔ ꯈꯨꯡꯒꯪꯒꯤ ꯆꯦꯟꯁꯤꯜꯂꯛꯄ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 2,995 ꯖꯣꯈꯥꯊꯥꯔ ꯚꯤꯂꯦꯖꯇ ꯍꯥꯡꯗꯣꯛꯄ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯖꯨꯟ 19 ꯍꯧꯔꯒ ꯆꯤꯟꯂꯦꯟ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯍꯦꯂꯨꯌꯥꯡꯉꯝ CNFH ꯑꯃꯁꯨꯡ ꯆꯤꯟ ꯅꯦꯁꯅꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯔꯛꯄꯗꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯂꯩꯔꯝꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯄꯥꯛꯇꯛꯅꯅ ꯏꯟꯗꯤꯌꯥ ꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯄ ꯍꯧꯈꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯊꯤꯕꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯌꯥꯎꯗꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯤꯖꯣꯔꯥꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯕꯒꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯥꯗꯨ ꯍꯣꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯗꯚꯥꯏꯖꯔ ꯂꯥꯗꯨ ꯄꯣꯌꯥ ꯃꯣꯟꯇꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟ ꯁ꯭ꯇꯦꯠꯇꯒꯤ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯌꯦꯡꯁꯤꯟꯈꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯛꯅꯔꯛꯄꯒ ꯂꯣꯏꯅꯅ CNDFꯀꯤ ꯆꯤꯟ ꯁ꯭ꯇꯦꯠꯇ ꯂꯩꯕ CDFHꯀꯤ ꯃꯔꯨꯑꯣꯏꯕ ꯀꯦꯝꯞ 9 ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯂꯦ ꯍꯥꯏꯔꯤ CDFꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯤꯡ ꯑꯣꯏꯔꯤꯕ ꯍꯣꯂꯣꯃꯣꯔ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ 9ꯗ ꯂꯩꯔꯝꯕ CDFFꯀꯤ ꯃꯤꯂꯤꯇꯦꯟꯠ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯇꯝꯅ ꯌꯥꯗꯕꯗꯒꯤ ꯇꯉꯥꯏꯐꯗꯅ ꯀꯦꯝꯞ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ CNDFꯀꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯅꯕ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯛꯂꯤ ꯀꯨꯀꯤꯁꯤꯡꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯏꯟꯄꯨꯏꯁꯤꯡꯅ ꯌꯥꯈꯤꯗ꯭ꯔꯦ ꯏꯟꯄꯨꯏꯁꯤꯡ ꯑꯁꯤ ꯀꯨꯀꯤ ꯆꯤꯟ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯋꯥꯔꯜ ꯀꯨꯀꯤꯖꯣ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯥꯎꯟꯁꯤꯜ WKZICꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯏꯟꯄꯨꯏꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯌꯥꯈꯤꯗ꯭ꯔꯦ All Inpui Student Union, Inpui Naga Women's Union, Inpui Naga Youth Organization na punna thadokpa chirol amana hai WKZIC gi wafamsing yumpham yaudabani makoi asi refugee ni khangna semjin sajanba wari sing lisinbani Kuki Jo sing asidi sahi chama chani gi mamangda changlakhibadagi naga singna minungsi yenglaga lampiduna lahelakhibani maram asina asigumba aranba wafam sandoktanaba akanba warning tokre Nongmei Naga area da Kuki Jo militant sing laibi yaro haina Nongmei gi luf anina phongdolakli RNCM na phongdokpa wafam hana update tawjari Nongmei Naga area da Kuki Jo militant group singna Ministry of Home Affairs ka lawtunaraga paikhatliba amadi chathariba thabak thoram sing khudakta lepkadabani haina Nongmei Naga Council Manipur RNCM na appeal torali RNCM na thadokpa chirol amada Kuki Jo militant singna Western Foothill da senggot sagaliba infrastructure kaya asina Nongmei Naga area da nena tadaba charangnaba phibam ama laknabagi achoba maram ama oiragani militant group singna hauji semgat sagatpagi thabak chathariba German Road Tiger Road asida kilometer 8 Nepal di Nongmei romgi Naga area manung chali hairiba project asi Union Home Ministry ga lotuna raga Kuki Jo singi michangda leplaga Nongmei Naga community gi security da singnaba amadi oheningdaba thorangni masida natana Nongmei Naga area da kedar lising amarom thamnaba su kem sengwataba honariba amadi Manipuri lol ngangba ngamdaba miyoi kaya khunda leita hannaba thorang tawriba asina Nongmei Naga gi lamsingda paksana popi thabasing thanabagi lambi piba oina thoklagani masida natana Nongmei Naga area bu lanpham ama oina onthokutuna misi mina kaya ama thoraknabagi maram ohali masigi tekchak punamak Union Ministry na pugadabani hairagli cherosina makataraduna hai Nongmei Naga gi frontier organization ama oiriba Nongmei Naga Council gi maikaidagi Nongmei Naga area Kuki Jo militant singna paikhatliba thabak sing khudakta thingnaba Ministry of Home Affairs ta appeal tokre loinana government natraga non government agency amatana community amagi misangda leptuna Naga singi maru oiba Nongmei community gi integrity amadi security da singnaraglabadi Nongmei Naga singna chapchana mayoknagani haina phongdorakli
Nongmei Nagagi area da Kuki Militant Labor Yaroi Haibagi Maka Chatarakpa Oina RFO Nasu Akan Momongda Yaningdaba Fondorali. Nongmei Frontal Organization Suspension of Operations Su Chanariba Kuki Militant Group Singi Designated Camp Sing Nagagi area da Nauna Saba Amadi Thamba Yaroi Haina Ngarang Union Home Minister Amit Shah da Joint Memorandum Ama Pisinkre Hadi Pawasin Makata na Hai Nongmei Naga People's Organization RNPO Nongmei Naga Student Organization Manipur RNSOM Amadi da Nongmei Naga Youth Organization Manipur RNYOM gi Luchingba Singi Khujek Yaona Pisinkiba Joint Memorandum Aduda Ministry of Home Affairs MHA na Lokpham Thokpa Thodang Lobiduna Maiteiga Kuki Singa Naknaba Mafam Amadi National Highway gi Manak Nakpa area da Lariba Designated Camp Sing Hangdoknaba Hongdoknaba Haijakre Hiramasigi Matangda Makatana Tijinbagi Tabak Chatabada NIS 37 Imphal Jiribam Lambigi Court Lengi Assam Rifles Camp Manakta Singda Dam Mayagi Kangchup area Amadi Loktak Project ki area da Su Group Singi Anoba Designated Camp Sing Hangnaba Tharang Tore Haiba Khangle Maram Aduna Mafam Sing Aduda Sugi Camp Sing Hangba Yaroi Karigumba Sugi Camp Sing Hangdoklabadi Madugi Mayokta Laigani Loinana Bharat Laingaki Thawong Asi Manipur da Thokleba Kanglup Anigi Irang Asi Sob Tobagi Mahuta Amuk Anna Kanglup Phurup Singi Marakta Irang Thokanabagi Barton Toba Oina Thokani Haida Akanba Warning Tori Manipur High Court na NIA da Jiribam da Angang Hum Nupi Hum Hatkhibagi Asengba report Athubada Pikhalaknaba Khangalakre Mamang Sahi Lisingani Kunmari gi November Thada Jiribam da Kuki Lalogba Singna Sahi Nauriba Angang Ahum Amasung Nupi Ahum Yauna Punna Miyoi Taruk Phaduna Pukraba Matung Tamthina Hatokibagi Thaudok Adugi Matangda Investigation Chathariba NIA gi Maikaidagi Masigi Chapchaba Progress Report Amasung Charge Sheet File Toraknaba High Court of Manipur gi Maikaidagi Direction Pikre Thaudok Aduga Mari Lainana Seram Tikendrajit na Petitioner Oiduna Tharakiba PIL Amaga Mari Lainana High Court of Manipur gi Chief Justice K Somasekhar Amadi Justice Hanthem Bimolgi Division Bench Amana NIA da Direction Adu Pikibani PIL Aduda Thaudok Adugi Victim Oiriba Singda Justice Phanganaba Amasung Maduda Chenariba Singi Mathakda Chapchaba Action Lokotkadabani Haiba Warol Singsu Yauri Kamjong District Tangkul Hundung Kulendagi Somi Abungsi Kobomi Amana Longmi Lisingama Chani Taramathoi Government ki Oiba Scheme Singi Kanaba Pigani Haina Che Chang Sing Khonggatlaga Masa Khangandana Bank Tagi Yamlaba Senpham Sing Loan Oina Lokthok Lambaga Mari Lenana Chenareba Mui Asigi Mathakta Aingi Oiba Cherak Pigadabani Haina Ukrul District Headquarter da Yamlaba Longmi Singna Rally Chatuna Dabi Tokre Rally Adu Ukrul District ki Headquarter Town Hall dagi Horaga SP Office Tamna Chatki Loinana Additional SP Ringthing Hunchungi Kutangda SP da Memorandum Pisinduna Thodok Asida Somi Abungsigi Matakta FIR Logodabani Haina Taksinkre Haiba Miyoi Asina IDBI Bank Tagi Longmi Lising Ama Aduga Canara Bank Tagina Longmi Lising Ngapigani Chani Taramathoi gi document sing saraga Kisan Credit Card loan gi senpham asi lokthok lambani hariba loan gi senpham sing asi ngasi dagina chahi tara rom gi mamangda miyoi asina lokthokibani loan gi senpham na longmi amamamda lupa lising yankai ni hari khongjang asi ga mari leinana Joint Action Committee IDBIN Canara Bank false loan gi convener Joyce GS na phongdokibada Makoigi Mamingda Bank Tagi loan Lokre Haibasi Bank na loan gi senpham adu Piraknaba Makoida legal notice Tharaklaba Matam Kaktada Kankibani Thodo Asida Chenariba Kamjong District ki Tangkul Hundung Khulendagi Somi Abungsi Apokpa Laikidraba Angai Abungsi Hariba Miyoi Asi Government na Paikhatliba Tongan scheme singi khudong taba sing adu pigani haina longmi sing asidagi electorate identity card sing adu khongatkibani loinana document sing adu Sijinaraga bank singda submit taukraba matung Kisan Credit Card loan amount ki senpham sing adu bank na beneficiary singda sanction torakibani loinana senpham sing adu farmer singi ayaba amasung knowledge amata yaudana Kaksu Society Kuthangda withdraw Tokibani Adubu Sasinaba Che Chang Singna Makogi Mingda loan Lokthokre Haibasi Farmer Singdi Kangjade loan Singde Haibagi legal notice Laklaba Kaktada Kankibani Haidi
Manipur da inner line permit system ILP chanahanggadabani haiba kholauda lisingani tara manga ki July Nipal da changsin khiba khongjang da laikhidraba miyamna lamjing meira haina mingthon pikhraba sapam Robin Hood ki sahi tara suraba laikhidabagi ningsing numit thoram Ananda Higher Secondary Academy da pangthokre ILP chanahanggadabani haiba kholauda matam adugi miyam ki khongjang da Robin Hood Anand Higher Secondary Academy class 11 tamliba mahiroi ama oina saruk yaki miyam ki khongjang adubu laksinaba security force na kapthorokpa rubber bullet na panduna sapam Robin Hood laikhidabani Union government na maitei amasung Kuki gi mari leinaba stakeholder singa Delhi da tongan tongana unaduna lokalakliba khongthang asi athuba matamda Manipur da thokliba conflict asi losinabagi lambi ama soidana laklagani haina Rashtriya Swam Sevak RSS na phongdorakli RSS ki publicity in charge Sunil Ambedkar na phongdorakpagi matung inna Manipur da maitei amasung Kuki ani gi marakta muknabagi thodok asi thorakpadagi Sangha asina committee aniga wari chananaba thorang lokhatuna lakhi mamang chahiga yengnarubada handaki Manipurda mahausa ki phibamda tapna hanjilakpa haure union government nasu phurup anigi marakta lainariba marising Delhi da tongan na unaduna wari sanabagi thabak chathariba asimakna Manipurda mahausa ki phibamda hanjilaknabagi lambi ama athuba matamda phangba ngamlagani haina phongdorakli Hatkhibagi irai numitagi nomaijing numit fawa thokiba RSS ki pracharak web ki matung inna ningthokaba numit ki pangthokpa paugi mifam amada Sunil Ambedkar na mathaki wafamsing asi phongdokhibani Indo-Myanmar Friendship Treaty makada lebak anina khusamnaduna paikhatliba Kaladan Multimodal Transit Transport Project Lisinganik Kuntareta mapung phana lusinduna thabak horagani haina Union Minister for Port Shipping and Waterways Sarbananda Sonowal na phongdokre Union Minister na paugi mifam amada mathaki wafam asi phongdokladuna project asi India gi Act East Policy gi yamna maru oiba yumbi makong ama haibadi lifeline for the region ama oigadori mahangna makha taraduna Kaladan project asi YONA awang nongpok lamdamda isingi lambi semgat sagatuna kumja lisingani kuntaret phawbada lamdam asomda waterways da afaba lamdam ama uhenabagi ministry asina lupa crore lising manga invest tori Union Minister Sonowal na makha taraduna hai Kaladan project asina Kolkata dagi Myanmar gi seaway port phawba samnahalagani makha tana Potlewa phawba inland waterway lehenbagi loinana makhatana Mizoram gi Zorinpur phawba samnagani project asina mai pakna lusilakpa matamda awang nongpok India amasung Southeast Asia anigi marakta amata ngairaba train route ama oiramba Siliguri corridor asigi mahut sinduna hena lambi tension badan natana lalol itiki lamdasu hena mapung phaba chathok chasin ngamlagani masina Bangladesh Bhutan amasung Nepal chatpagi lambisu tension bagal loinana chathok chasingi paisa su hanthanba ngamlagani hainasu minister na makhata na phongdokre Trade Union singna lebak sinba thungna kauriba general strike mapung phahanaba sem chaba loire haina tongan ba Trade Union tarana punna thadokpa chirol amana phongdokle All Manipur Bank Employee Association nasu sogalagli intuk AITUC HMS CITU AITUC TUCC SEWA AICTU LPF amadi UTU sina punna thadokpa chirolna phongdorakliba wafamsingdi sanglaba chahi tara rom asida Indiana Labor Conference pangthokpagi mahuta suri nomliba labor force ki mayokta leiba thaurang kaya lokhalagli labor union chigi mapangal sontha hanabagi pandamda labor code mari namduna chanahali lalol etik tawbada nungainabani haibagi mingda lengarna paikhatleba thaurangsing asina maram oiraga thabak Pangdaba migi masing hengalakbaga loinana tangai fadana changdaba yadraba polam singi mamal angakpa fangna wangkalagle education sector amasung haksel gi lamda sel thadabagi chang hantarakpaga loinana sinmi singi khusumansu matamga chanaba moongda pibidre labor amasung chenthok nemba imungi miyoi singna thengnariba khudong chadaba sing asigi yenglaga trade union singna July 8 da lebak mafam sinba thungna general strike koknaba phirep lorakpani hairi
Kangpokpi district ki manung chanba Boljang amasung Poljang da yamlaba khuchu khulaising losil leire haibagi akaknaba paw ama phangbadagi ngarang ayupung mari makhai rom taba matamda Assam Rifles Manipur Police combined team amana hariba jaga aduda changsinduna operation chathakre operation adu ayupung nipal makhai forward chathaki hari pawsina makhata na haribana combined forces chathakiba operation aduda insas rifle ama 303 rifle ama ball action rifle manga single barrel rifle ahum pull mat rifle ani improvised mortar taruk hand grenade army ring ani detonator mari rubber bullet ahum tube launcher ani insas LMG magazine ama radio handset ama 5.56 mm insas rifle ki maru ama yauna atai polam kaya phagatpa ngamki hairi amaromda Imphal East district ki Irilbung police ki manung chanba babon kampu mayai lekai degi pripa ki thoksom Wilson kobo mioi ama fare hairi tongan ba underground singda sim card supply toramba kiam sifai khundongbam lekai degi khumanthem Bikramjit kobo mioi amasu police na fare hairi Makha tarakpa aroiba pawda editorial kalam dagi machang oiba paw ama lokhotchari madudi hu taret muk khare hingna siba gumlaba sing terrorist haiba wahai asigi wahanthok asi India na ngasi pawba BJP na lusingba NDA lengakna karamba mongda halliba wahanthok no haiba wahang asi Manipur gi yelomi furup kanglup singna sahi ani hena hangnaduna lagli aduga Indian constitution na yadaba thabak thawong kayamuk kuki singna lepa leitana Tatharakpasu kaul thabugum thaduna thamlibagi maram karigino haiba wahang asisu sahi ani helaklaba lamdam asigi miyamgi maru oina yelomi miyoi singna maikei kayadagi hangnaduna leiri asigumba yamna peningai oidraba thawong sing asi ngasigi state asida mihut oiriba BJP gi MLA oiriba sing asina Manipur gi yellow purup sing asigi miyamna makoi asi hingna siraba gumna khanaraklibagi achoba maramdi masagi maramdam asigi miyamna thengnariba awa chaitheng asiga mari lainana terrorist ki thawong kaya amuk kuki narco terrorist singna maitei singda chatharakpa India gi BJP na lusingba lengaki hauzik Union Home Minister oiriba Amit Shahana Manipur gi irang asida terrorist ki thawong chathaba leite haiba karigumba wafam amata phongdokpa ngamdabagi mathakta Kuki gi BJP gi MLA taretna Indian Constitution gi bayokta thabak tawbaga chap manana mawongda ngasi fawba leirabasu wafam machet ama fawba phongdoktaba ngambagi mawong asina maram oiraga ngasi gi Manipur gi BJP gi MLA singbu hingna sirabani haina state asigi yellow purup singi miyamna khanari nakal amaromdana Manipur da tongan ba political party sing maru oina national party singna makoi gi party na hena fai hainaba state asida hui yenau khongba amadi uchek wayana khongba dauna ngangliba lawriba sing asisu Manipur gi yellow purup ki miyamna taning dabana nakong waichin baga chap manana hu taret khare haina lamdam asigi maikei kayadagi leptana ngangnariba maramdi makoi asi kanano khangbaga loinana toksinnaba ngakta oina khangnarakpa kuirakpadagini ngasi sahi ani helaba Manipur gi irang asigi khudong chaba lauraga mathakki Manipur Assembly gi mikhal kumja lesing ani kuntareta pangthokadoriba asigi damak mikhal gi campaign chathabagi mawong manba asina maram oiraga makhoi gi mawongda miyamna penadabagi maramdi makoina Manipur gi hauzik oiriba phibam asigi maramda nainaraga achumba asengba asabagi mahuta ngasigi India lengaki thawong asigi achumba wayal phangdriba phawa MLA gi famdagi tokjare haibagi resignation gi cherol piba ngamdaba masabu masana apabani haijaba political gi oiba kudong chaba lognaba khonaba misak oiba ngaktani khangnarakpadagini maramaduna ngasigi Manipur gi MLA maru oina yellow furup singi MLA singna maribak maramdam gi damak thamoi sengna thongna phana leptuna achumba wayal phangdriba phawba MLA oibadagi tokjare haibagi warol India gi makoi gi political gi locingba singda pisinba ngambagi thongna phudokpagi matam heman thengman khre khangna state asigi yellow furup singda isamak matik chadabani khangbagi matam oire maram asina Mathangi kumja lising ani kuntaret ki Manipur Assembly mikhalda state asigi miyamna matik chaba maribak miyamgi khanba asengba mirep sogot minarasi